Ngasi nungdan phongkiba pausedagi maruoiba pau khara khangasaraga miyamda khodo tamjige sabungkhokta sakhangdaba singna miyoi ama kaplamlei Imphal East District ki Yangampopi Police Station gi manungchana leiba sabungkhong khongjang makhong Laikoklambi haina khangnaba mafam aduda gari achawa amada lakpa masakhangdaba miyoi kharana naha ama nomaina kaplamlei hairi thaudo adu ngasi nungthil pung ama makhairom tabada sakhangdaba sing aduna miyoi adugi oi thangma khu uda nomai round ama kapsilambani Soglaba miyoi adugi maming Saikom Robinson Jai Kungamappan Apopara Jen Kawi Lamlai gi Charaudagi ni hairi Nomaina Kaplambadagi Soglaba Saikom Robinson Manak aduda lairamba miyoi singna pukhatuna Porampata laiba Jennings Hospital da laikanari Mahaki oithang mamakongna Nomai Maruna Palabasu Thoina Khudong Thiningai Oidre haina Dr. Singna Phongdorakli Sabungkhongda sakangdaba singna miyoi ama Nomaina Kaplamle haina Pau hek fangbadagi police ki kanggu ama thakdok thokfam aduda Changsinuna yingsimbaga loinina case ama register tawduna thigapa hokhrei thaudo adu kanana karigidamak torambano haibadu hauji phawagi oina press na khangba ngamdri Athouba singi numitta Sanaroi singi laishang oiriba khuman lampak Mangthoklamba sing Action Lourag Govindas Dr. R.K. Leilin L. Sujakanta M. Ratan Kumar yauna rock concert chenaba punamak numit manganigi manungda sangjarakadabani KCPMC Apunbagi saktam ama dingamkhai ngaknaba honavada Thongna lairaba ipa-ipu singi senglaba ningsing tharam oina estate asigi mipum khudimakna Athouba singi numit haina pangthokuna makhoigi mafamda ikai khumnaba utpaga loinina makhoigi khudung injanaba thongniba numitta Sanaroi singi laishang oiriba khuman lampak authority gi ayaba yauduna mangthokpada chenaba singi mathakta Manipur lengana chapchaba action lokhalagani haina Youth Affairs and Sport Minister Govindas Kothojamna pendaba phongdokhrei Harga Telanga gi tharam amada saru yakhiba Minister Govindas Kothojamna thong adubu pendaba phongdoktuna Manipur bu masak takpada achawa thodang lauduna lakliba Sport Art and Culture gi maru oiba laishang oiriba Khuman lampak ke Tough Ground da ipa-ipu singi ningsing thorom nimitta mangthokpa haibasi khwaidagi henna lebak thibani Youth Affairs and Sport ki mari leinaba authority amadi DC gi ayaba amata yaugana Athouba singda katsaba haiba mingthonba All Manipur Football Association amfana sinduna pangthokiba tharam aduna Maraibak maramda munungsijaba lamdam asigi miyamna ngamkhai leitana pendaba phongdorakliba asida department asigi miyoi ama oina yamna nungaite maralaiba khudimaki mathakta FIR panduna aingi matung inna lokafam thokpa action khudamak lokhatkani haina phongdokhi nakal amaramda Youth Affairs and Sport ki director T Fule maitena thokibo thaudo aduga mari lenana Imphal Police Station na FIR panduna chapchaba action lokhatnaba aiba chero pisingkhrei Athouba singi numit asida mari lenaba DC amade Director dagi mangjongna ayaba amata lawduna All Manipur Football Association na sinduna Athouba singda kasaba haina mingthonba road concert ama singkiba sina hauji lariba tangdu laita draba matama sida miyamna akaiba thoankiba adugidamakta makhoigi mathakta chapchaba action lokhatnaba taksingki loinina maram chadina miyamda noise pollution thoanbagidamakta so Manipur Pollution Control Road ki maikaidagi action lokhatnaba khangankre haina Director T Fole maitene Imphal Police Station da Thakiba case aduda palli loinina case asigi matangda Manipur ki Chief Minister Sport Minister amadi yaski Secretary da Sochero ama thakre hari nakal amaramda aina thingraba Lalarov Kanglaipa Communist Party Military Council na social media da thadorapa chero amada Athouba singi numit oina miyamna ikai khumnariba numit asida Khuman lampak Tough Ground da ipa-ipu singbo khungoina bada chenaba miyoi khudimak lemna tharoi loinina tharom aduda mayai tangbal lofangkiba Senior Secretary Dr. R.K. Leilin All Manipur Football Association ki President Moyangthem Ratan Kumar amadi akhanaba mingthun oikiba Film Forum Manipur gi Chairman Laimayum Surjakanta yauna Innocent aina lusingba musician sound amadi tharom adubu mapung oina siliba khudimak numit manganagi manungda sangjarakadabani haina phongdorakli mipung khudimak ki thamoida ireibakna mangda thamsi Governor miyoibagi punsida hiram ama natraga amada maipaknaba honabada Isagi yumgi wakaron thadokuna ireibakki iramdamgi wakaron chembagi tangai fadaba lei mipung khudimaki thamoida leibakna mang tharaga thabak tawrabadi chokapa amadi maipakpa ngamgani haina Manipur Governor Lakshman Prasad Acharyana phongdokhrei ngase Indian Institute of Information Technologies IIIT Manipur ki boys hostel amadi dining hall sangabagi tharamda mahakna wafam asi phongdokhibani tharam aduda IIIT Senapati Manipur ki Board of Governors ki chairperson Dr. Shoki Arao amadi IIIT Manipur ki director Krishan Bhaskar na singbana mayai tangbal da famki
Tharam aduga mari lenina Manipur Governor Lakshman Prasad Manjipurida laiba institution asigi campus ta uzara suthaki ngasi sangari ba hostel amadi dining hall ki phibam chu yengsingki makha tara poina kanglaipa ki mairagi pause degi maru oiba pau khara khangasaraga miyamda khudo tamjigi kabui furu ki phirep kabui ne lepjakada bane masida third party na haifa safam thokte kabui union Manipur sahi lising ani hembagi Manipur puari da kabui furu asi naga oirakhide Moirang Kangairol gi kabui tomba kabui sarang maiba matamdugi kabui sing naga oirakhide British laklaba matungda makhoi gi divide and rule da mapum phanaba yelawmi kayabu nagani kabui na hana khang ahi saduna lairik masa khara phonglambadugi reference lawgina asumani hajimba yaro haina kabui union Manipur gi vice president Keranjin kabui na press thadorapa chero aman hairi chero asin hai Bharata pulaba matungda lising amasa mapanyankhai dagi hauna kabui furupa se scheduled draft list ke entry number ni panda chanduna hauju phawba leide Manipur da khundariba community list da kasa naga natana atopa community amata naga ni haina panbasu leite adubu kabui ipaipu gi lining chatliba malemgi religion gi platform da mafam ama kaliba masagi customary ngang ne hingliba furup amani masida kabui book americani german ni kuki ni naga ni haina hajilaglaga kabui bu maring mara hanna ba makha tana miyoi kanglu amatana Sanaroi bani hairi chero asin hai Rongmai haiba furup ase Ministry of Law and Justice Legislative Department New Delhi 9 January 2012 pausa 1933 sakagi matung ina kabui impui Rongmai haina tongana laikrai Rongmai People Charter Declaration on 9 January 2018 Tamilongi Declaration number amada reform and declare that the identity of our peoples as enshrined and the Constitution Scheduled draft list of India is Rongmai. No nomenclature other than the Rongmai can be used. Hanes Lokthokre. Masida Makata na Yelawmi Furup ni Haizaba organizer asigi. Campaigner Asung Pamoi Amadi. Speaker Yangzi BCC na. Kabuiga Rongmai ka amata ni Hanes Sengdokpasu. Amuksu paliba sigi kanaba karino. Makata na Indian Constitution na Piribarat asigi mayokta. Lanay Miyoy organization sing na amukhanna. Tabag tawag labadi nga pibangamloy. All India Radio Imphal gi kabui program da Rongmai gi program ni haina haiki ba thengnarabra Manipur gi apamba saktam thogaina ba hotnarakpada kabui singna kabui bu victim ohena ba simbigado kabui furup hingana ba hotna bada iramda masida yelawngai dagi laminarak yelo furup sing amadi leba kitamakta kathokpiri ba civil society organization singna mateng pangbina ba kabui union gi maikedi gi haijirakli makha tarak poina kangla paudagi maru oiba pau khara khangasaraga miyamda khudo damjage Sijinaningba pangal sijinaduna Manipur gi saktam thugainaba hotnarabasu thugaibadi mangda phawba oithokloi CM Sijinaningba pangal sijinaduna Manipur gi saktam thugainaba hotnarabasu Manipur thugaibadi mangda phawba oithokloi haina Chief Minister Mangthoklamba bayana akanba wafam thamkhrei Harga Telangana mari lenina Manipur Police Department na sinba baidile amalam thabagi thoramda press na hangba wahang amagi pakhum oina wafam asi mahangna phongdokhibani Hapta Kangjebungda pangthoki balam thabagi thoram aduda Chief Minister M Birena makata na hai Manipur da hauji thoklibi irang asina maram oiraga lamdama suki miyam kham thengna wanare haiba lenga asina khangi lenga na sumadu khangna haidokpa yawa kaya yadaba kaya manung mapana ya thabak paikhali Athouba matamda iset asida laiminariba furupunamak hanigi punsi mahingda hanjilak suna tangdu laitana hingba ngamna ba hotnare masida miyoi khujo kharana lanai gi interesta Manipur gi saktam thugaina ba hotnariba sidi uroidaba amani malemda lairiba force amatana Manipur gi unity compromise tawhanba ngamloi Hargar Telangana haibasi yamna special oiba observation amani tharomasi yumthong khudingda India gi firal thetuna aikhoi amatani haina pangthoba Prime Minister Narendra Modi gi wakharun adu thabakdo upani haina lawayai Manipur gi hauji oiriba chireba tamfamasida na oiriba biker lising ani gi mathakta tholaktuna Lele asida saru yarakpachi yamna afaba khudamni haina mahangna phongdokhi Lele adugi saru ama oina biker singna Chief Minister Birena India ge flag amadi Harga Telangana ge sticker sing yenthopaga loina bai lele adu hapta kangjebung dagi lamthakhi ngasigi lele adu da IPR Minister Dr S Ranjan Manipur Police ki DGP Rajiv Singha Biker Association Kungamari ge biker amadi Pelion Rider lising mari romna saru yakhi